Hello mayam khurumjari ngasidi yam hauna pulao hau ucherake aigi ngasigi recipe se Emilia sapam aigi nungsiraba subscriber mana hau utpiro haibani man haiba bamun style da hau utpiro haina to bamun gi style dumang aina ngamdraso aina sajaba mong do ucherake kaiginu da bamun haisidi mori pura expert ne bakwa aduna aina moiga compare tawbadi yaro aina sajaba mong do aina haibu ucherage aina ngasi logzariba chengse basmati rice duneba pulao gumba dagi biryani gumba hogse bas masigi seng sina hawe bako adugini ado kana gumna silai traso koi chumna gi normal seng do ado da chengen do khari yala ga de khari di hawgani hadi natraga boil rice gumba sanap pati haute ba to ahan bada koine ma se pungkhai ma tingthoni pungkhai ma tingthokpagi maramdi mang ma se amna kanga ba yam kuiraba 100 years ki hena liraba sing oiba ko basmati rice ba ja se adu tingthoni magi star saruk se tholakna ba aduka hauna ba thotna ba aduna aina mase cup ahum lojare aina hanjan udisi video se ai kitang dialogue se oinaba haidi chananaba ina tawbane aduga minute 30 minutes tinga matungda phajana jali gumba amada phajana kangna lawthoga haidi mahidu hondana thambiro aduga ucharage ahan bada mayam aina tawa ma lawjare aduga ghi samas macha ma hape sida pot khara hana roast tawgineba haidi yai gineba ado pulao da khwai gi darka tari se sigi काजू से सी हापगा याम हावने काजू से खरा हापे रोस्ट तौबिरनी रोस्ट तौबगी मतांग से खितंग मनमसु लाकपने अदुगा खोइगी ब्राउन खरा का संगपदो काबदी नतबा दु मतमदा लौथोकपिरो सांग ओइरकपा मतांग से अदुगा सी यारे अदु मतुंगदा ऐ सना खरा हापेबा अखोइगी वेजिटेबल दो याम कना लेबा नतमनि निधम था नतबनि ना बा सना खरा हापे सना से दुम सम हाबे भेज पुलाव ने बा तौदोइसे अदा सना से समानन हुजिकी घी खिदंग दुदा ममाई से अनिमा खिदंग सुमाइना ब्राउन ओइबा बाबा रोस्ट तौबिरो माइनि आइथोकबिरो अदुगा थम मासे कमाइन थमगदगे दा इसिंग खरा लौबिरो इसिंग दुदा हापसेलगा मिनिट 5 मुक सुमाइना तिंजनबिरो कइगिनो आइदा सि तिंजलिसे होरेन हिंजांग हापदा मासे चक लाउदनबा कंदनबा अदुगा थोथोट लाउनबा अदुगा कइके मसाला खरा हापकदगे दुसु सेरगे सिना सिनामोन हाइबा खोइ उसिंग हाइनबदो सि खरा सिदि यामना हापदा का ओइ हाइतारे खोइ पुलाव सेमदि अदुगा सुना कंदा लेसिना काला मिर्च दो कोई ब्लैक पेपर दा व्हाइट का ब्लैक का व्हाइट सी याउद्रस याइको आइगी लेजबदुदा इन सुम हापने अदो ब्लैक सिदि दुम हापियो हाइदि अमुबसे अदुगा कोई कोइना चालोंबदा याम सिजिनाबा एलाइची अदिगी सिना नटमेग एलाइची सिसु अचौबसु थोकपने अमुबदो बरा एलाइची हाबदो दुसु हाबये अदगी आइना सिदा पाइसिना जाबित्री ने खरा पिंग ओइबसे अदुगा सिदगी सोंदा सिनामन की मनाक्ता लेइसे कोई उसिंग साइमनाइस लेइसे सिना लोंग ने लोइना हाबत्रसु याइको अदो खरादी कइनो हाबकदबनो हाबदा सिगी उसिंग साने अदगी काला मिर्च अमुबसिने अदगी एलाइची ने अदगी लोंग ने तेजपत्ता ने सिदि अदुम हापियो आइगिसु सुद्रबने अदो मोइसिंगसे कमाइना हापकदगे कमाइना थोंबा होगदगे दो चरागे अदुम खांगदा थोंगगे मैम प्रेशर कुकर दा सु थोंबा याय अदगी राइस कुकर दा सु थोंबा याय अदो आई खितंग घी हाइरे ngasiदी घी दा लोइन तौरगे मैम ना घी पामद्रसु सुमनगी ऑयल दा दुम तौबियो अदो मस्टर्ड ऑयल दि क्या मन नुंगाइतबने मनमजे अदुना कोइगे रिफाइंड ओइन तौताबा अदुगा आई तेजपत्ता खरा थादरे अदुगा जिकी मसाला मैम दो ngौबिरे मनम लाकपने nga अदो मैदी लेथबियो को मीडियम दा थंबियो अदुगा ngौबियो खोइ हामदा मैम तिलो खरा साउरप तौना
ꯁꯣꯏꯔꯒ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯇꯤꯜꯍꯧꯁꯦ ꯑꯩꯈꯣꯏꯒꯤ ꯃꯨꯟꯕ ꯐꯥꯎꯗ ꯉꯧꯔꯣꯏꯕ ꯃꯥꯒꯤ ꯈꯤꯇꯪ ꯃꯍꯤ ꯊꯣꯛꯂꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯊꯣꯠ ꯂꯥꯎꯔꯛꯄꯒꯤ ꯃꯇꯥꯡꯗꯣ ꯀꯦꯔꯦꯃꯦꯂꯥꯏꯁ ꯑꯣꯏꯔꯛꯄꯒꯤ ꯃꯇꯥꯡꯗꯣ ꯑꯗꯨꯐꯥꯎ ꯉꯧꯗꯣꯏꯅꯦ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯌꯥꯝ ꯗ꯭ꯔꯥꯏ ꯑꯣꯏꯅ ꯉꯧꯗꯧꯕ ꯅꯠꯇꯦꯕ ꯗ꯭ꯔꯥꯏ ꯑꯣꯏꯅ ꯉꯧꯔꯗꯤ ꯑꯃꯨꯛ ꯍꯥꯎꯔꯣꯏꯗꯕ ꯑꯗꯣ ꯃꯥꯁꯦ ꯉꯥꯏꯍꯥꯛ ꯉꯧꯕꯤꯔꯅꯤ ꯑꯗꯨꯒ ꯀꯩꯀꯩ ꯍꯥꯞꯀꯗꯧꯕꯅꯣ ꯍꯥꯏꯕꯗꯣ ꯃꯊꯪ ꯃꯊꯪ ꯎꯠꯆꯔꯛꯑꯒꯦ ꯑꯗꯨꯒ ꯑꯩꯅ ꯁꯤꯡ ꯈꯔ ꯁꯨꯒꯥꯏꯔꯦ ꯑꯗꯨꯒ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯄ꯭ꯂꯥꯎꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯆꯅꯝꯁꯦ ꯍꯥꯞꯅꯗꯕꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯈꯔ ꯃꯣꯟꯊꯔꯛꯑꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯃꯣꯟꯊꯔꯛꯑꯦ ꯑꯗꯨꯒ ꯃꯩꯁꯨ ꯑꯗꯨꯝ ꯃꯤꯗꯤꯌꯝꯗ ꯊꯝꯕꯤꯌꯣ ꯑꯗꯨꯒ ꯁꯤ ꯃꯇꯥꯡꯁꯤꯗ ꯁꯕꯖꯤ ꯈꯔ ꯍꯥꯞꯄꯒꯦ ꯍꯥꯏꯗꯤ ꯚꯤꯖꯤꯇꯦꯕꯜ ꯑꯩꯅ ꯀꯦꯔꯣꯠꯁꯦ ꯒꯥꯖꯔꯁꯦ ꯈꯔ ꯍꯥꯞꯄꯦ ꯍꯧꯖꯤꯛ ꯚꯤꯖꯤꯇꯦꯕꯜ ꯌꯥꯝ ꯊꯣꯛꯄ ꯃꯇꯝ ꯅꯠꯇꯕꯅꯤꯅꯀꯣ ꯀꯩꯅꯣ ꯑꯣꯏꯗꯤ ꯑꯗꯩ ꯑꯂꯨꯁꯨ ꯁꯨꯃꯥꯏꯅ ꯀ꯭ꯌꯨꯞ ꯁꯣꯏꯔꯒ ꯍꯥꯞꯄꯦ ꯏꯪꯊꯝꯊꯥ ꯑꯣꯏꯔꯗꯤꯕꯀꯣ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏ ꯊ꯭ꯔꯥꯛ ꯈꯔ ꯍꯥꯞꯄ ꯌꯥꯏ ꯑꯗꯒꯤ ꯐ꯭ꯔꯦꯟꯁ ꯕꯤꯟꯗꯣ ꯑꯗꯨ ꯍꯥꯞꯄꯁꯨ ꯌꯥꯝ ꯍꯥꯎꯕꯅꯦ ꯍꯋꯥꯏ ꯊ꯭ꯔꯥꯛꯁꯤ ꯀꯝꯄꯜꯁꯔꯤ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯏ ꯑꯗꯣ ꯌꯨꯝꯂꯣꯝꯗꯗꯤ ꯐꯪꯉꯝꯕꯁꯨ ꯌꯥꯏ ꯁꯤꯗꯗꯤ ꯐꯪꯗ꯭ꯔꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯦ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯁꯨꯃꯥꯏꯅ ꯁꯨꯝ ꯉꯧꯕꯤꯔꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯑꯂꯨꯁꯦ ꯁꯤ ꯃꯨꯜꯂꯛꯄꯒꯤ ꯑꯗꯩ ꯁꯕꯖꯤꯁꯦ ꯃꯨꯜꯂꯛꯄꯒꯤ ꯍꯥꯏꯗꯤ ꯚꯤꯖꯤꯇꯦꯕꯜꯁꯤꯡꯁꯦ ꯃꯨꯜꯂꯛꯄꯒꯤ ꯃꯅꯥ ꯃꯁꯤꯡꯁꯦ ꯃꯨꯜꯂꯛꯄꯒꯤ ꯆꯥꯡ ꯑꯃꯁꯨ ꯂꯩꯌꯦꯕ ꯑꯗꯨꯁꯨ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝ ꯁ꯭ꯀꯤꯞ ꯇꯧꯗꯅ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯈꯔ ꯊꯥꯛꯆꯜꯂꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯊꯥꯛꯅꯤꯡꯗ꯭ꯔꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯊꯥꯛꯆꯜꯂꯦ ꯀꯩꯒꯤꯅꯣꯗ ꯌꯥꯝ ꯃꯅꯥ ꯃꯁꯤꯡꯁꯤ ꯌꯥꯝꯗꯕ ꯍꯥꯏꯇꯥꯔꯦ ꯍꯋꯥꯏ ꯊ꯭ꯔꯥꯛ ꯍꯥꯞꯇ꯭ꯔꯦ ꯐ꯭ꯔꯦꯟꯁ ꯕꯤꯟ ꯍꯥꯞꯇ꯭ꯔꯦ ꯐꯪꯗꯕ ꯑꯗꯣ ꯑꯂꯨꯁꯦ ꯀꯃꯥꯏꯅ ꯈꯪꯒꯗꯒꯦꯗꯀꯣ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏꯁꯤꯅꯅꯦ ꯉꯧꯔꯒꯅꯦ ꯃꯇꯥꯏꯁꯤꯅ ꯌꯦꯡꯉꯣ ꯏꯁꯤꯡ ꯆꯪꯕꯩ ꯇꯥꯏꯞꯇ ꯃꯆꯨ ꯈꯤꯇꯪ ꯆꯦꯟꯖ ꯇꯧꯔꯛꯇ꯭ꯔꯥ ꯁꯤ ꯃꯇꯥꯡꯁꯦ ꯌꯥꯔꯕꯅꯦ ꯃꯌꯥꯝ ꯑꯩꯒꯤ ꯌꯦꯟꯁꯥꯡꯁꯤꯡꯁꯦ ꯃꯨꯟꯁꯜꯂꯦꯕ ꯃꯨꯟꯁꯜꯂꯛꯄ ꯍꯥꯏꯗꯤ ꯇꯪꯈꯥꯏ ꯃꯨꯜꯂꯦꯕ ꯁꯤ ꯃꯇꯥꯡꯁꯤꯗ ꯍꯤꯡ ꯈꯔ ꯊꯥꯛꯄꯤꯔꯅꯤ ꯍꯣꯔꯦꯟ ꯆꯥꯛꯀ ꯑꯃꯨꯛ ꯌꯥꯏꯃꯤꯟꯅꯗꯣꯏꯅꯤꯗꯅ ꯊꯣꯡꯃꯤꯟꯅꯗꯣꯏꯅꯤꯅ ꯌꯥꯔꯕꯅꯦꯕ ꯄꯨꯔꯥ ꯃꯨꯟꯈ꯭ꯔꯒ ꯆꯥꯛꯀ ꯑꯃꯨꯛ ꯊꯣꯡꯃꯤꯟꯅꯔꯗꯤ ꯍꯤꯟꯖꯥꯡꯁꯦ ꯍꯦꯟꯅ ꯃꯨꯟꯁꯤꯟꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯒ ꯃꯁꯛ ꯈꯤꯇꯪ ꯐꯖꯅꯕ ꯃꯣꯔꯣꯛ ꯑꯉꯥꯡꯕ ꯄꯥꯎꯗꯔꯁꯦ ꯁꯤ ꯈꯔ ꯍꯥꯞꯄꯤꯔꯦ ꯉꯁꯥꯏ ꯑꯩꯅ ꯇꯤꯡꯉꯒ ꯐꯖꯅ ꯂꯧꯈꯠꯂꯒ ꯂꯩꯕ ꯕꯥꯁꯃꯇꯤ ꯔꯥꯏꯁꯇꯣ ꯍꯥꯞꯄꯤꯔꯦ ꯘꯤ ꯈꯤꯇꯪ ꯍꯥꯞꯄꯦ ꯘꯤ ꯈꯤꯇꯪ ꯍꯥꯞꯄꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯥꯎꯕ ꯍꯦꯟꯅꯕ ꯕꯥꯁꯃꯇꯤ ꯔꯥꯏꯁꯁꯦ ꯑꯩꯈꯣꯏꯒꯤ ꯎꯏ ꯂꯥꯎꯅꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯎꯁꯦ ꯍꯦꯟꯅ ꯍꯥꯎꯅꯕꯅꯤ ꯃꯤꯛꯁ ꯐꯖꯅ ꯇꯧꯕꯤꯔꯦ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝ ꯑꯩꯅ ꯉꯁꯥꯏ ꯔꯣꯁ ꯇꯧꯈꯤꯕ ꯀꯥꯖꯨꯗꯣ ꯑꯗꯨ ꯍꯥꯞꯆꯤꯜꯂꯅꯤ ꯁꯪꯒꯣꯝ ꯁꯅꯥꯗꯨꯁꯨ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯑꯅꯤꯁꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯍꯥꯞꯄꯅꯤ ꯑꯩ ꯍꯥꯟꯅꯁꯨ ꯑꯃꯨꯛ ꯍꯥꯞꯈ꯭ꯔꯦꯗꯅ ꯁꯤꯗ ꯑꯃꯨꯛ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯈꯔ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯅꯤ ꯃꯤꯛꯁ ꯐꯖꯅ ꯇꯧꯕꯤꯔꯅꯤ ꯉꯁꯥꯏꯒꯤ ꯁꯕꯖꯤ ꯕꯗꯥꯝ ꯑꯗꯒꯤ ꯁꯅꯥ ꯂꯣꯏꯅ ꯃꯤꯛꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯍꯤ ꯍꯥꯞꯄꯅꯤ ꯃꯍꯤꯁꯤꯅꯅꯦ ꯀꯞ 3ꯒꯤ ꯆꯦꯡ ꯂꯧꯔꯗꯤ ꯀꯞ 5 ꯃꯍꯤ ꯍꯥꯞꯄꯤꯕ ꯁꯤ ꯆꯞ ꯆꯥꯕꯅꯦ ꯑꯗꯨꯃꯥꯏꯅ ꯏꯁꯥꯅ ꯊꯣꯡꯕꯒꯤ ꯆꯥꯡꯗꯣ ꯌꯦꯡꯉꯒ ꯏꯁꯤꯡꯒꯤ ꯆꯥꯡꯁꯨ ꯂꯧꯕꯤꯔꯣ ꯍꯦꯟꯅ ꯍꯦꯟꯖꯟꯈ꯭ꯔꯗꯤ ꯄꯦꯠꯂꯗꯤ ꯄ꯭ꯂꯥꯎꯁꯦ ꯌꯥꯝ ꯍꯥꯎꯇꯕꯅꯤ ꯑꯗꯨꯒ ꯀꯜꯂꯒꯅ ꯑꯃꯨꯛ ꯆꯦꯡ ꯆꯪꯕꯗꯧꯅ ꯇꯧꯕꯅꯤ ꯐꯖꯅ ꯁꯨꯃꯥꯏꯅ ꯃꯤꯛꯁ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯊꯨꯝ ꯊꯥꯛꯆꯤꯟꯕꯤꯔꯣ ꯃꯇꯥꯡꯁꯤꯗ ꯄ꯭ꯂꯥꯎꯗꯤ ꯍꯤꯟꯖꯥꯡ ꯌꯥꯎꯗ꯭ꯔꯁꯨ ꯁꯤ ꯈꯤꯇꯪ ꯆꯥꯕꯁꯨ ꯑꯗꯨꯝ ꯌꯥꯏꯗꯅ ꯑꯗꯨꯅ ꯑꯗꯨꯝ ꯊꯨꯝꯗꯨꯁꯨ ꯆꯞ ꯆꯥꯅ ꯑꯗꯨꯝ ꯐꯖꯅ ꯊꯥꯛꯄꯤꯔꯣ ꯑꯩꯒꯤꯁꯦ ꯃꯍꯤ ꯈꯤꯇꯪ ꯋꯥꯠꯄ ꯃꯥꯜꯂꯦꯅ ꯑꯩꯅ ꯃꯍꯤ ꯈꯤꯇꯪ ꯍꯥꯞꯈꯤꯒꯦ ꯇꯧꯕꯅꯤ ꯈꯤꯇꯪ ꯍꯥꯞꯄꯦ ꯑꯗꯨꯒ ꯂꯩꯈꯠꯂꯒ ꯃꯤꯅꯤꯠ 2 ꯐꯖꯅ ꯁꯧꯍꯜꯂꯅꯤ ꯑꯩꯗꯤ ꯏꯁꯤꯡ ꯑꯁꯥꯕꯅꯤꯀꯣ ꯍꯥꯞꯄꯤꯁꯦ ꯃꯌꯥꯝ ꯏꯁꯤꯡ ꯑꯁꯥꯕ ꯑꯗꯨꯝ ꯍꯥꯞꯄꯤꯌꯨ ꯇꯦꯝꯄꯔꯦꯆꯔꯗ ꯗꯥꯎꯟ ꯑꯣꯏꯗꯅꯕ ꯌꯦꯡꯃꯤꯟꯅꯔꯁꯤ ꯏꯁꯤꯡꯗꯣ ꯁꯧꯔꯦ ꯑꯗꯨꯒ ꯃꯍꯤꯁꯦ ꯐꯖꯅ ꯃꯅꯨꯡ ꯆꯪꯒꯗ꯭ꯔꯥ ꯁꯤ ꯃꯇꯥꯡꯁꯤꯗ ꯃꯩ ꯂꯩꯊꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ 20 ꯃꯤꯅꯤꯠꯁ ꯌꯥꯏꯔꯒ ꯊꯝꯃꯅꯤ ꯐꯖꯅ ꯂꯩꯊꯔꯒ ꯑꯗꯨꯝ ꯃꯨꯜꯂꯅꯤ
ꯁꯤ ꯍꯣꯕꯁꯦ ꯑꯩꯅ ꯃꯦꯟꯁꯤꯜꯂꯅꯤ ꯑꯩꯈꯣꯏꯒꯤ ꯇꯤꯁꯨ ꯄꯦꯄꯔꯒꯨꯝꯕ ꯇꯧꯔ ꯍꯣꯔꯗꯤ ꯃꯅꯤꯟꯗꯣ ꯂꯣꯏ ꯆꯠꯈꯤꯗꯣꯏꯅꯤꯗꯅ ꯃꯌꯥꯝ 20 minutes ꯐꯥꯔꯦ ꯑꯗꯨꯒꯤ ꯑꯩ ꯃꯩꯁꯦ ꯃꯨꯠꯊꯠꯂꯒ ꯃꯤꯅꯤꯠ 5 ꯐꯖꯅ ꯑꯃꯨꯛ ꯔꯦꯁ ꯄꯤꯔꯅꯤ ꯅꯞꯁꯟꯗꯅꯕ ꯃꯤꯅꯤꯠ 5 ꯐꯖꯅ ꯄꯣꯊꯥꯍꯜꯂꯦ ꯃꯩ ꯃꯨꯠꯊꯠꯂꯒ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯌꯥꯝ ꯐꯖꯅ ꯑꯣꯏꯔꯝꯃꯦ ꯍꯋꯥꯏ ꯊ꯭ꯔꯥꯛꯇꯣ ꯌꯥꯎꯔꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯅꯤ ꯑꯗꯨꯒ ꯐ꯭ꯔꯦꯟꯁ ꯕꯤꯟꯒꯨꯝꯕꯗꯣ ꯑꯗꯨ ꯌꯥꯎꯔꯗꯤ ꯍꯦꯟꯅ ꯐꯖꯅꯤ ꯑꯗꯣ ꯑꯩ ꯐꯖꯅ ꯑꯣꯠꯂꯒ ꯌꯦꯡꯍꯜꯂꯛꯑꯒꯦ ꯇꯣ ꯆꯦꯡꯁꯦ ꯑꯃꯒ ꯑꯃꯒ ꯅꯞꯁꯟꯅꯗꯕꯅꯦ ꯁꯨꯃꯥꯏꯅ ꯑꯗꯒꯤ ꯃꯨꯟꯕꯒꯤ ꯆꯥꯡꯁꯤꯁꯨ ꯆꯞ ꯆꯥꯔꯦꯕ ꯀꯟꯁꯨ ꯀꯟꯗ꯭ꯔꯦ ꯑꯗꯨꯒ ꯄꯦꯠꯁꯨ ꯄꯦꯠꯇ꯭ꯔꯦ ꯑꯗꯨꯅ ꯄ꯭ꯂꯥꯎꯒꯨꯝꯕ ꯐꯖꯅ ꯍꯥꯎꯅ ꯆꯥꯅꯤꯡꯉꯗꯤ ꯃꯌꯥꯝ ꯕꯥꯁꯃꯇꯤ ꯔꯥꯏꯁꯅ ꯍꯧꯔꯒ ꯆꯥꯕꯤꯌꯣ ꯅꯠꯇ꯭ꯔꯗꯤ ꯃꯍꯥꯎꯁꯦ ꯆꯦꯡ ꯅꯞꯄꯗꯤ ꯍꯥꯎꯇꯕꯅꯦꯕ ꯑꯗꯒꯤ ꯕꯤꯔꯌꯥꯅꯤꯗꯣ ꯑꯗꯨꯁꯨ ꯕꯥꯁꯃꯇꯤ ꯔꯥꯏꯁꯅ ꯇꯧꯗ꯭ꯔꯗꯤ ꯍꯥꯎꯇꯕꯅꯤ ꯑꯩꯁꯦ ꯕꯤꯔꯌꯥꯅꯤꯁꯨ ꯅꯣꯡꯃ ꯐꯖꯅ ꯇꯧꯔꯛꯀꯦ ꯇꯧꯕꯅꯤ ꯆꯤꯛꯀꯟꯒꯤ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯇꯧꯔꯛꯀꯦ ꯁꯨꯃꯥꯏꯅ ꯂꯣꯏ ꯃꯤꯛꯁ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯌꯥꯝ ꯂꯥꯏꯅ ꯑꯗꯨꯝ ꯌꯨꯝꯗ ꯌꯥꯝ ꯂꯥꯏꯅ ꯄ꯭ꯂꯥꯎꯁꯦ ꯑꯗꯨꯝ ꯍꯧꯔ ꯆꯥ ꯌꯥꯕꯅꯦ ꯍꯣꯇꯦꯜꯗꯒꯤꯒ ꯑꯩꯅ ꯉꯁꯤ ꯊꯣꯡꯉꯤꯁꯦ ꯂꯩꯔꯨꯔꯗꯤ ꯄꯩꯁꯥ ꯐꯅꯌꯥꯝ ꯌꯥꯝꯒꯅꯤ ꯀꯩꯒꯤꯅꯣꯗ ꯇꯥꯡꯗ꯭ꯔꯗꯣ ꯍꯣꯇꯦꯜꯗ ꯕꯥꯎꯜ ꯑꯃꯗ ꯑꯗꯨꯝ ꯌꯧꯋꯦꯕ ꯐꯖꯔꯦ ꯃꯁꯛꯇꯤ ꯄꯨꯔꯥ ꯃꯌꯥꯝ ꯍꯥꯎꯒꯗꯕ ꯃꯥꯟꯕ ꯌꯦꯡꯉꯣ ꯇꯣ ꯆꯦꯡꯁꯤꯁꯨ ꯐꯖꯅ ꯇꯪꯈꯥꯏ ꯇꯪꯈꯥꯏꯒ ꯇꯥꯕꯗꯣ ꯑꯗꯨ ꯑꯣꯏꯔꯦ ꯃꯅꯝꯁꯨ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯑꯗꯒꯤ ꯑꯦꯃꯤꯂꯤꯌꯥ ꯁꯥꯄꯝ ꯃꯥꯅ ꯅꯦꯅꯦ ꯑꯝꯇ ꯍꯧꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯑꯩꯅ ꯍꯧꯔꯦ ꯅꯪ ꯁꯤ ꯌꯥꯔꯕ ꯌꯦꯡꯕꯤꯔꯣ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯏꯕꯤꯔꯣ ꯑꯗꯨꯒ ꯅꯪ ꯑꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯔꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯩ ꯎꯠꯆꯔꯛꯈꯤꯒꯦꯀꯣ ꯑꯩ ꯀꯩꯀꯩ ꯊꯣꯡꯒꯦ ꯀꯩꯀꯩ ꯆꯥꯗꯣꯏꯅꯣ ꯑꯗꯣ ꯑꯩꯈꯣꯏ ꯈꯛꯇꯪ ꯏꯕꯥꯅꯤ ꯈꯛꯇꯪꯒꯤꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯗ꯭ꯔꯥꯏ ꯆꯥ ꯌꯥꯕꯗꯣ ꯑꯉꯥꯡꯒꯤꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯣꯏꯅ ꯍꯋꯥꯏ ꯑꯃꯗꯤ ꯊꯣꯡꯉꯦꯕ ꯑꯩꯈꯣꯏꯗꯤ ꯑꯗꯣ ꯀꯅꯥꯒꯨꯝꯕꯅ ꯆꯤꯛꯀꯟꯒ ꯐꯖꯅ ꯅꯪ ꯅꯪ ꯂꯥꯎꯅ ꯊꯣꯡꯉꯒ ꯆꯥꯃꯤꯟꯅꯔꯗꯤ ꯈ꯭ꯋꯥꯏ ꯕꯦꯁ ꯇꯥꯒꯅꯤ ꯌꯥꯝ ꯍꯥꯎꯕ ꯄꯣꯠꯅꯦ ꯑꯗꯣ ꯘꯤꯗ ꯇꯧꯕꯅꯗꯤ ꯈ꯭ꯋꯥꯏ ꯍꯥꯎꯕꯅꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯔꯤꯐꯥꯏꯟ ꯑꯣꯏꯜꯁꯨ ꯀꯌꯥ ꯍꯥꯎꯇꯕꯅꯤ ꯑꯗꯒꯤ ꯃꯥꯁꯇꯔꯠ ꯑꯣꯏꯜ ꯑꯩꯈꯣꯏ ꯍꯪꯒꯥꯝ ꯊꯥꯎꯗ ꯇꯧꯔꯒꯅꯅꯦ ꯃꯅꯝ ꯈꯔ ꯅꯝꯕꯅꯦ ꯉꯥꯏꯍꯥꯛ ꯊꯝꯃꯒꯦ ꯑꯗꯨꯒ ꯑꯩꯒꯤ ꯆꯥꯛꯂꯨꯛ ꯊꯤꯔꯛꯑꯒꯦ ꯆꯥꯛꯂꯨꯛ ꯍꯥꯏꯗꯤ ꯑꯩꯒꯤ ꯍꯁꯕꯦꯟꯒꯤ ꯑꯩꯒꯤ ꯃꯥꯏꯔꯦꯟ ꯑꯃ ꯉꯥꯜꯂꯦ ꯊꯕꯤ ꯑꯃ ꯑꯗꯒꯤ ꯃꯥꯒꯤꯗꯤ ꯎ ꯃꯣꯔꯣꯛ ꯃꯥꯗꯤ ꯃꯣꯔꯣꯛ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯒꯤ ꯍꯋꯥꯏ ꯑꯃ ꯑꯗꯨꯒ ꯆꯥꯛꯁꯦ ꯊꯤꯕꯤꯔꯦ ꯆꯥꯛ ꯍꯥꯏꯗꯤ ꯄ꯭ꯂꯥꯎꯁꯦ ꯄꯨꯔꯥ ꯐꯖꯔꯦ ꯃꯌꯥꯝ ꯑꯩ ꯑꯗꯨꯝ ꯊꯥꯒꯠꯆꯕ ꯅꯠꯇꯦꯀꯣ ꯁꯨꯝ ꯍꯥꯏ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯑꯣ ꯐꯖꯕ꯭ꯔꯥ ꯐꯖꯗꯕ꯭ꯔꯥ ꯍꯥꯏꯗꯨꯁꯨ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯏꯗꯨꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯒꯤ ꯌꯦꯟꯗꯦꯝ ꯄꯥꯛꯅꯝ ꯌꯥꯝ ꯌꯦꯡꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩꯅ ꯀꯣꯀꯣ ꯑꯗꯨꯒꯤ ꯌꯥꯝ ꯍꯥꯏ ꯀꯣꯠꯊꯩ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯍꯩꯅꯕꯤꯅꯤ ꯃꯌꯥꯝ ꯁꯥꯎꯕ ꯌꯥꯗꯦ ꯏꯁꯥꯒꯤ ꯄꯣꯛꯄꯗ ꯌꯥꯎꯖꯔꯛꯄꯅꯤ ꯀꯣꯠꯊꯕꯁꯨ ꯀꯣꯁꯨ ꯑꯗꯨꯒꯤꯁꯨ ꯃꯤ ꯍꯥꯏꯁꯦ ꯂꯣꯏ ꯄꯥꯔꯐꯦꯛ ꯑꯣꯏ ꯄꯣꯟꯇꯦ ꯑꯗꯨꯅ ꯌꯦꯡꯕꯤꯕ ꯅꯨꯡꯁꯤꯕꯤꯕꯅ ꯍꯦꯜꯂꯦ ꯑꯗꯨꯅ ꯑꯩ ꯀꯩꯁꯨ ꯁꯥꯎꯗꯦ ꯑꯗꯣ ꯌꯥꯝꯅ ꯁꯤꯊꯕꯗꯨꯁꯨ ꯐꯠꯇꯦ ꯍꯥꯏꯕ ꯋꯥꯗ ꯃꯤ ꯑꯃꯗ ꯑꯁꯣꯏꯕ ꯌꯥꯎꯗꯕ ꯌꯥꯎꯄꯣꯠꯇꯦ ꯃꯤ ꯂꯣꯏ ꯃꯁꯛ ꯐꯖꯄꯣꯠꯇꯦ ꯃꯤ ꯂꯣꯏ ꯋꯥꯡ ꯆꯥꯎꯄꯣꯠꯇꯦ ꯃꯤ ꯂꯣꯏ ꯉꯧꯄꯣꯠꯇꯦ ꯅꯠꯇ꯭ꯔ ꯃꯌꯥꯝ ꯁꯤꯈꯩ ꯑꯣꯏꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯑꯗꯣ ꯑꯩ ꯌꯥꯝ ꯍꯥꯎꯅ ꯊꯋꯥꯏ ꯌꯥꯎꯅ ꯊꯣꯡꯖꯔꯕꯅꯤ ꯕꯥꯃꯣꯟꯃꯛ ꯌꯧꯕ ꯉꯝꯗ꯭ꯔꯁꯨ ꯑꯗꯣ ꯍꯥꯎꯒꯗꯕ ꯃꯥꯟꯕ꯭ꯔꯥ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯒꯤ ꯍꯁꯕꯦꯟꯗꯁꯨ ꯈꯤꯇꯪ ꯍꯪꯒꯦ ꯃꯥ ꯂꯟꯁꯀꯤ ꯂꯥꯛꯑꯦ ꯆꯥꯕ ꯑꯩꯈꯣꯏꯁꯦ ꯁꯤ ꯂꯟꯁꯁꯦ ꯂꯥꯛꯑꯦꯗꯅ ꯄꯨꯡ 12:30 1 ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯆꯠꯂꯦ ꯌꯥꯝ ꯐ꯭ꯂꯦꯕꯔꯐꯨꯜ ꯑꯣꯏ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛꯐꯥꯎ ꯆꯥꯕꯗ ꯄꯨꯂꯥꯎꯗ ꯈ꯭ꯋꯥꯏꯗꯩ ꯍꯥꯎꯕ ꯑꯣꯏ ꯃꯁꯥꯂꯥꯁꯦ ꯐꯖꯅ ꯏꯟꯐ꯭ꯌꯨꯁ ꯇꯧꯋꯦ ꯈꯤꯂꯥꯁꯨ ꯑꯣꯏꯔꯦ ꯍꯥꯏꯗꯤ ꯑꯃꯒ ꯁꯝꯅꯗꯕ ꯑꯉꯥꯡꯅꯅꯦ ꯈꯇꯪ ꯐꯨꯟꯒꯅꯤꯅ ꯑꯩꯈꯣꯏ ꯍꯋꯥꯏ ꯑꯃꯗꯤ ꯊꯣꯡꯕ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ